Thengnabaga Kappu haikhiba hanagi PM Sheikh Hasina gi audio recording leak oirakre. Haukhiba saigi July da mahiroi singna lainga ki mayokta horakhiba ihau ama bunam thanabagi damak Bangladesh ki hanagi Prime Minister Sheikh Hasina na Thengnabaga Kappu haina phungdokhiba wafam amagi audio recording leak oirakre. Hanagi Prime Minister sina masak maming khangdaba lainga ki senior official amaga telephone kuthangda mamangsigi July 19 wari sanakhiba gi audio recording leak oirakhiba sina laiba atuda hena sarangna bathok angadari. BBC na verify tauba paudam amada hanagi Prime Minister Sheikh Hasina na security force da mahiroi singi hawadu namthanabagi dama lethal weapons sijinana ba yathang pibaga loinana khongjang loising adu thengnaba mafamna nongmaina Kappu haina yathang pikhibani haidi Naga area ra su taunaribu Kuki lahulup singi kem thamba yaroi rongoi frontal lupsing Naga area sing the suspension of operations who taunari Kuki lahulup singi designated camp sing thamnaba government thaurang tawbi mayokta rongmai frontier organization singna ngasi Union Home Minister Amit Shah apunba memorandum ama pisingkre apunba memorandum adu rongmai Naga People's Organization RNPO Rongmai Naga Student Organization Manipur RNSOM amasum Rongmai Naga Youth Organization Manipur RNYOM na pisingkibani Ministry of Home Affairs MSA gi directive matung ina maitai na taba amasum National Highway na leiba shu taunaribu Kuki lahul kharagi designated camp sing hongdokadawri haidi masigi matung ina designated camp sing thamba yaba mafam sing apunba survey inquiry amachathaduna National Highway kuntragatare ki Kolian Assam Rifles ki camp manak na singbada identify tawri highway gi pau phangli haina memorandum madra pali masidna tana Kangpokpi district manungi oina singdada manak ki Kangsup area da su wafam hawdok nari designated camp thamna ba Chuchampur district ki Henglep assembly constituency ki manungda leiba Loktak project area da su target tawri haina su memorandum madra pali masina maram oiraga Naga area da Kuki lahulup singi designated camp amata hangbi yaroi maru oina Kangla tongwi manaki Makhan liangmai Naga khuldagi Senikon rongmai khul awangdagi makharomda Kangsup siru sengdailong harengdagi saroi pandongba Kotliandagi talamlong wapong nongpoktagi nongsup phawba namasing khonglong National Highway kuntragatretagi makharomda Senikon phawbagi Kangpokpi districtagi Sharuk Singh da designated camp thamba yaroi bafam sing adu English singa maga samapan ga maudra ga humdoi digi English singa maga samapan ga maudra ga nipan phawba Kuki amasum Naga sing gi marakta thokhiba ethnic class aduna khwai digi hen akanba oikiba yamna sensitive oiba area sing hain spali Assam Rifles na Kangpokpi digi yamlaba khusuk kholai sing kya fogatkhri Kangpokpi district ki tuan mafam sing Assam Rifles na operation chathuna masing yamlaba kusukulai kya fagat pagamkhri Assam Rifles na fagat kibu kusukulai sing adu district asida hawkiba pung kunthra ga tarukta tuan bu operation chathuna fagat pagamkhibani haidi Assam Rifles na Kangpokpi district ki tuan mafam nu operation chathuna yamlaba kusukulai sing kya fagat kiba mafam sing adu di New Kaithal Marmi police station na konba Boljang amadi Foljang village ki marakta laiba mafam sing amadi Kotland gi Nepali Kuti digi ni haidi Assam Rifles na Boljang amadi Foljang village ki marto operation chathabada 5.56 mm inches rifle ama 0.303 rifle ama bore action rifle nipan single barrel rifle nipan ball mechanism rifle manga improvised motor taruk amasni yamlaba masing yamlaba hand grenade detonator amadi nongmai maru kaya su recover tawbangam khiyari Disabled persons singi issue miyam gi issue ni khalabadi makoibu miyanga manaba thakta pukatpa ngamgani Song sin koine disabled persons in thoktuno thambagi mot makoina thengnariba khudong sadab kya mayamgi issue sing khalabadi mayamga manaba thakta pukhatpa ngamgani haina All Tribe Disabled Union Manipur ATDUM gi General Secretary T Song sin koineng na phongdorakli haribo apum singarang Rights of the Indigenous Peoples with Disabilities in Northeast India Enhancing Network and Capacity Building haibisi the All Tribe Disabled Union Manipur National Pangtokhiba Regionals Consultations Program na phongtokibani Palace Compound leiba Castle Hotel pangtokhiba thauramduga mari leina ti song sing koireng na makhatana haikibada disabled person hena mapangal kan khanaba miyoiba ama oina makhoi gi phangpham tokpa right sing matik sana phangana ba panamda asiguma program as pangtokani makhoi gi ba right sing matik sana phangan ba haibisi disabled person adu khaktana aware oibi hati makhoi gi imung manung amadi miyam puna disabled person sing gi maram de aware oiba sangi masigi damak
ATDUM na lamna chatuna miyam puna awareness ohenanaba honari masida mari leinaba authority na makhoi gi damak ehenba miyeng sangduna makhoi goeba right sing phanganaba honabada akanba miyeng sanghaning gi apam phongdukhi thauramadu Lok Sabha gi MP angomsa Bimola Koizam State Commissioner for Person with Disabilities Manipur W. Birhari, Manipur State Commissioner for Women's ki Chairperson Thumlip Telingpham Monsang, Manipur Human Rights Commission ki member Kangjam Khagendra, Social Welfare Department ki Deputy Director L. Danesona Tharangi Maru eba mithunglen sing oina saruk yakhi. Panam Pausi ki editorial Lale Sukhanglaba sing kaw thabagum thaduna thamliba karigino. Manipur ki yellow missing the pong na sound sing narkliba Purukang loop sing a sikanano karama Purukang loop no hibasi isterasi yellow missing ni kang na kang narabani isterasi the lana na una sanglakpa Purukang loop singa hana Manipur sa hisamagi mawang sanglakpa nomadic tribe singa punsilaga mitay sing the landarak pagaroina hana yellow Puruk oina leramba sing mi singilam sing bu nampu hapuda laukshin na bohonariba Purukang loop singa siki Laholup singa India lenga ka karamba arwan mamari laina bano habiki uhang kaya mo isterasiki yellow proof sing mita missing na tatana hangnari bigi maram karigi no habisi ngasigi India lenga na khangsin usina da ba man bigi thawang sina maram oiraga makhut masa prok theklaga lairiba Manipur gi yellow missing na asingma pawdam India lenga ta kyara khana tamla busunga si phawba ta tabugum tawri lale su khanglaba isterasi da ingta papurakna bo hona bada akaiba piriba singbu kaw thabagum thaduna thamliba koki singa sibu kayam kuina India lengana sei kya yengduna lekhi dawri haibigi wahang asi Manipur gi yellow proof ki miyam hangnaduna ngasi phawba hangnari nakala maramda Manipur ga yumthangnari balaiba ama oiriba Myanmar gi kanglon lana state asita changlakhiba singa sida natana ngasi dagi sahi samagi matamdagi leiraklaba nomadic tribe singa puna laiminaraga tungan lenga ama Manipur gi makoi goeba lamama siamna bo honariba sidagi oirakpa irang asiki worosin purakna bo honariba sigi India lengana thamoi singwa watprigi mami tarakpadigi Manipur gi singa madi tamna lairiba yellow missingna Ningdol pom duna leirakpa sahi ani helabani amaramda Manipur da NRC satnanaba lamdam masiki miya maru oina mitei singmi tammi yellow missingna ngasigi India lengakta hana taksinduna matam kya gi mamangni taksinduna laklabasu taroi khana tadarabana haibigi wahang amuk lakpa state asigi meke kya hawrakli masigi maru oiba maramdi India gi Prime Minister amadi mari lenabi India gi Center lenga ki department singna Manipur gi yellow missing gi asumbu kholaw amadi wakat singbu na thairaga leiba manbi thongsa tharakpadigi oigeni khali aduga Manipur da ILP satnabi gi base year 1951 oigadabani haina state asigi yellow proof sing SO singna tatna lawrabasu base year 1961 oihanduna state lenga na lawkhibu gorepta ahongma leitabaga loinana satnariba ILPS asisu Maya yaudaba kaigumagi mawongda satnaba ILPS oina leibigi mathakta ngasigi Manipur lenga ki mari leinaba department na Manipur ILPS satnabigi wantok leitabagumagi mawongda lehalakpana maram oiraga state asigi miya maru oina mita yellow missing amadi yellow mi Manipur gi sing missing na PNBigi sang wanglakli amabu oiro India lenga ki thawong sing Manipur gi yellow proof sing na penadri happy Money laundering case ka mari lainana senior advocate sing kaukhaluba ED official sing Supreme Court na laknaba khankri June thara Supreme Court ki senior advocate ani Arvind Dattaramasum Pratap Venugopal anibu Enforcement Directorate ED na money laundering case ka mari laina kaukhatunu wang pong sa takiba thawdo adu Supreme Court na sumoto case lokhalaba matung hiramasiga mari lainana ED official sing Supreme Court ta karangnaba direction pikri Supreme Court ki direction asi Apex Court asi ki Chief Justice B.R. Gawai amasum Justice ke Binod Chandran amadi NB Anjaria gi bench na sumoto case oina lokhatpagi ayaba piraduna tha asi ki taraga mari da case asi ki ahanba hearing sa thagani hairi Supreme Court ki khongtang asi ED na hariba senior advocate ani asibu kokhatnu wang pong sa thakibagi thawdo odu Supreme Court bar Issuation amasum Supreme Court advocate on record issuation na akan mawong yaring da phongdokraba matungdani iramasigi matangna June 15 da Justice KB Besonathan amasum Justice N Kotishore gi division bench na ED na senior advocate singi mathakta satakiba thawong adu legal profession laidiba miyoisingda constitution na pidiba article 19 violate tawbani haina observe tawkiba lekhrabane
ꯃꯁꯤꯒꯤ ꯃꯊꯛꯇ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯏꯗꯤ ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯃꯈꯥ ꯇꯥꯅ ꯆꯞ ꯆꯥꯕ ꯑꯣꯔꯗꯔ ꯑꯃ ꯊꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯑꯦꯗꯚꯣꯀꯦꯠꯁꯤꯡꯕꯨ ꯀꯧꯈꯠꯇꯨꯅ ꯋꯥꯍꯪ ꯄꯥꯎꯪ ꯆꯠꯊꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯑꯣꯔꯗꯔ ꯄꯤꯈꯤ ꯏꯁꯨ ꯑꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯍꯥꯏꯅ ꯂꯧꯕꯒ ꯂꯣꯏꯅꯅ ꯀꯔꯤꯒꯨꯝꯕ ꯍꯥꯏꯔꯤꯕ ꯑꯦꯗꯚꯣꯀꯦꯠ ꯑꯅꯤ ꯑꯁꯤꯅ ꯑꯦꯄꯦꯛꯁ ꯀꯣꯔꯠ ꯑꯁꯤꯗ ꯀꯦꯁ ꯑꯣꯏꯅ ꯊꯦꯡꯅꯒꯦ ꯍꯥꯏꯔꯕꯗꯤ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛ ꯑꯦꯄꯦꯛꯁ ꯀꯣꯔꯠ ꯑꯁꯤꯒꯤ ꯑꯣꯇꯣꯔꯅꯤ ꯖꯦꯅꯔꯦꯜ ꯗꯤ ꯁꯣꯂꯤꯁꯤꯇꯔ ꯖꯦꯅꯔꯦꯜ ꯆꯤꯌꯔꯄꯔꯁꯟ ꯑꯣꯐ ꯗꯤ ꯕꯥꯔ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ SCBA ꯑꯃꯁꯨꯡ SCAORA ꯁꯤꯡꯅ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯑꯌꯥꯕ ꯄꯤꯒꯅꯤ ꯍꯥꯏꯅ ꯀꯣꯔꯠ ꯑꯁꯤꯅ ꯑꯣꯔꯗꯔ ꯇꯥꯈꯤ ꯍꯦꯜꯊ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯃꯅꯤꯄꯨꯔꯗ ꯗꯦꯡꯒꯤ ꯀꯦꯁ 63 ꯀꯟꯐꯥꯔꯝ ꯇꯧꯈ꯭ꯔꯦ ꯆꯍꯤ ꯑꯁꯤꯗ ꯃꯤꯑꯣꯏ ꯑꯃ ꯗꯦꯡꯒꯤ ꯂꯩꯅꯥꯅ ꯂꯩꯈꯤꯗ꯭ꯔꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯀꯣꯚꯤꯗ ꯂꯥꯏꯆꯠꯀꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤꯉꯩ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯅꯣꯡꯃꯒꯤ ꯗꯦꯡꯒꯤ ꯅꯥꯕ ꯃꯤ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯂꯦ ꯍꯥꯏꯅ ꯍꯦꯜꯊ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯈꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠꯀꯤ ꯑꯣꯏꯅ ꯗꯦꯡꯒꯤꯅ ꯅꯥꯕ ꯃꯤꯑꯣꯏ 63 ꯀꯟꯐꯥꯔꯝ ꯇꯧꯈꯤꯕꯒ ꯂꯣꯏꯅꯅ ꯆꯍꯤ ꯑꯁꯤꯗ ꯗꯦꯡꯒꯤ ꯂꯩꯅꯥ ꯅꯥꯕ ꯃꯤꯑꯣꯏ ꯑꯃ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯔꯤ ꯁ꯭ꯇꯦꯠ ꯍꯦꯜꯊ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯚꯦꯛꯇꯔ ꯕꯣꯔꯟ ꯗꯤꯖꯤꯁ ꯑꯣꯏꯔꯤꯕ ꯗꯦꯡꯒꯤ ꯂꯩꯅꯥ ꯑꯁꯤ ꯀꯥꯡꯅ ꯆꯤꯛꯄꯗꯒꯤ ꯁꯟꯗꯣꯔꯛꯄ ꯂꯩꯅꯥ ꯃꯈꯜ ꯑꯃꯅꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯃꯦꯂꯦꯔꯤꯌꯥ ꯑꯣꯐꯤꯁꯔ ꯗꯣꯛꯇꯔ ꯁꯂꯥꯝ ꯄ꯭ꯔꯤꯌꯣꯀꯨꯃꯥꯔꯅ ꯐꯣꯡꯗꯣꯔꯛꯂꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯅ ꯍꯦꯜꯊ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯗꯦꯡꯒꯤꯅ ꯅꯥꯕ ꯃꯤꯑꯣꯏ 63 ꯀꯟꯐꯥꯔꯝ ꯇꯧꯔꯦ ꯍꯥꯏꯔꯤ ꯆꯍꯤ ꯑꯁꯤꯒꯤ ꯖꯅꯋꯥꯔꯤ 1 ꯍꯧꯅ ꯏꯝꯐꯥꯜ ꯋꯦꯁꯇ ꯗꯦꯡꯒꯤꯅ ꯅꯥꯕ ꯃꯤꯑꯣꯏ 63 ꯑꯣꯏꯈꯤꯕꯒ ꯂꯣꯏꯅꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯥꯕ ꯗꯤꯁꯇ꯭ꯔꯤꯛ ꯑꯣꯏꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯏꯝꯐꯥꯜ ꯏꯁꯇ 10 ꯕꯤꯁꯅꯨꯄꯨꯔꯗ 9 ꯊꯧꯕꯥꯜꯗ 9 ꯆꯥꯟꯗꯦꯜꯗ 1 ꯇꯦꯡꯅꯧꯄꯥꯜꯗ 1 ꯆꯨꯔꯆꯥꯟꯄꯨꯔꯗ 1 ꯁꯦꯅꯥꯄꯇꯤꯗ 1 ꯇꯃꯦꯡꯂꯣꯡꯗ 1 ꯀꯛꯆꯤꯡꯗ 3 ꯎꯈ꯭ꯔꯨꯜꯗ 4 ꯀꯥꯝꯖꯣꯡꯗ 1 ꯑꯣꯏꯈꯤ ꯍꯥꯏꯔꯤ ꯄꯟꯃꯌꯥꯏ ꯃꯃꯥꯡ ꯆꯍꯤ 2023ꯗ ꯄꯨꯟꯅ ꯃꯤꯑꯣꯏ 2022 ꯗꯦꯡꯒꯤ ꯄꯣꯖꯤꯇꯤꯚ ꯑꯣꯏꯈꯤ ꯑꯗꯨꯒ ꯃꯤꯑꯣꯏ 5ꯅ ꯂꯩꯈꯤꯗꯦ ꯍꯥꯏꯔꯤꯕ ꯚꯦꯛꯇꯔ ꯕꯣꯔꯟ ꯗꯤꯖꯤꯖꯦꯁ ꯑꯁꯤ ꯏꯝꯐꯥꯜ ꯋꯦꯁꯇ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯁꯟꯗꯣꯛꯄ ꯃꯐꯝ ꯑꯣꯏꯗꯨꯅ ꯂꯥꯛꯂꯤ ꯏꯝꯐꯥꯜ ꯋꯦꯁ ꯈꯛꯇꯗ ꯗꯦꯡꯒꯤꯅ ꯅꯥꯕ ꯃꯤꯑꯣꯏ 4 ꯃꯃꯥꯡ ꯆꯍꯤꯗ ꯂꯩꯈꯤꯗꯕꯒꯤ ꯔꯦꯀꯣꯔꯗ ꯂꯩ ꯅꯧꯅ ꯁꯟꯗꯣꯔꯛꯂꯤꯕ ꯗꯦꯡꯒꯤ ꯂꯩꯅꯥ ꯑꯁꯤꯕꯨ ꯉꯥꯛꯊꯣꯛꯅꯕꯒꯤꯗꯃꯛ ꯁ꯭ꯇꯦꯠ ꯃꯦꯂꯦꯔꯤꯌꯥ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯃꯁꯨꯡ ꯍꯦꯜꯊ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗ ꯂꯩꯅꯥ ꯑꯁꯤ ꯁꯟꯗꯣꯛꯄ ꯊꯤꯡꯅꯕꯒꯤꯗꯃꯛ ꯄꯕ꯭ꯂꯤꯛ ꯑꯦꯋꯥꯔꯅꯦꯁ ꯄꯤꯕ ꯍꯧꯈ꯭ꯔꯦ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯄꯕ꯭ꯂꯤꯛ ꯑꯦꯋꯥꯔꯅꯦꯁ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯁꯤꯖꯤꯟꯅꯗꯕ ꯇꯥꯌꯔ ꯑꯀꯥꯏꯕ ꯀꯣꯜ ꯂꯤꯛꯁꯤꯡ ꯃꯈꯨꯝ ꯀꯨꯞꯇꯕ ꯂꯩꯕ ꯏꯁꯤꯡ ꯑꯃꯁꯨꯡ ꯏꯁꯤꯡ ꯇꯨꯡꯍꯟꯗꯅ ꯊꯝꯅꯕ ꯑꯃꯗꯤ ꯀꯥꯡ ꯃꯔꯨꯝ ꯀꯣꯛꯍꯟꯗꯅꯕꯒꯤ ꯂꯧꯈꯠꯄ ꯌꯥꯕ ꯊꯕꯛꯁꯤꯡ ꯂꯧꯈꯠꯅꯕ ꯄꯕ꯭ꯂꯤꯛꯁꯤꯡꯗ ꯑꯄꯤꯜ ꯇꯧꯔꯛꯂꯤ ꯑꯗꯣ ꯇꯦꯟꯗꯔ ꯑꯁꯨꯝꯅ ꯃꯌꯥꯝꯅ ꯊꯝꯖꯔꯝꯒꯦ ꯃꯈꯥ ꯇꯥꯕ ꯑꯅꯧꯕ ꯑꯞꯗꯦꯠ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯤ